Akasvani Imphal Kshetrimayum Chitrabhanu na pau pazari ahanbada maru oiba pau. Maras Gambri Singh lekhidabagi chama marful mathoi shuba kumon thorom ngasi paksana pangthogli. Security ki apunba kangbu amana kangpopi amasung kakchingdagi yamlab khuzu khule kaya fagatle. Pradhan Mantri na hairi Pravasi Varatiya Divas asina Bharat amadi malim ki atem mafam singda leiba Bharat macha singi marakta hen apaba mari thambang amhalagani amasung Rashtrapati Draupadi Murmu nangasi Meghalaya gi ICAR complex ki Golden Jubilee celebration da saruk yagani. Maras Gambri Singh Leki dabagi chama marfumato shuba kumon thorom ngasi paksana pangthokli. Reza Saka nasinba mapung iba thorom Imphal lang thabalda leiba Maharas asigi samadhi da pangthokhi. Mukhyamantri Nongthombam Biren Singh na luchingduna Maharas Gambri Singh Meidingu Narsing amasung Sana Hera Chandra gi murti da leikatuna ikai khomna utki tungda tarpan sukatki amadi Maharas Gambri Singh gi museum gi jatra su hunki. Thormadu to wangang bada Mukhyamantri Nongthombam Biren Singh na hai Maharas Gambir Singh Meidingu Narsing amasung Sana Hera Chandra na leiba asigi damakta lawramba thaudang sing asigi mirol na ningsing bigi tangai fadaba lei lupa koti nifu hena changna sagadaba Maharas Gambir Singh gi museum asina athobu singh gi punsi wari miyam da khanganbada chawna mateng oiragani sigi jaga si yamna history ko ibadu gumba ngasi na khoina leiriba Manipur haiba lebak si leiram maroidaba akoina khoisi karai da poong wadagi karai da kamaina leiram da ge si khangdraba matam madugi matam da leibak si bo amuk hanna awana dagi loksan khiba Gambir Singh Maharaj Narsing Maharaj aduga Hira Chandra madi magi punbalami sing matam dugi meyam dabu ikai khumda bo utpani ngasigi mifam se mana matam da awa sahi tare khundrakpagi marak da mangorba Manipur se mangamba bade but treaty of Yandabo haina British sarkar ka tarokanda brahmana numittu dagi Manipur se tonganba kingdom amani ningkha tambalebak amani na khangan gi wadumba treaty of Yandabo pachane ham clearly irregularly Thorom aduda Mantri Singh MLA Singh amadi miyam saruk yakhi Security Force ki apunba kangbu amana kangpopi zila gi New Kaithemambi Police Station gi manung chanba sahibung chingda thibu humbagi thabuk chathabada khuzukle kya fagale police ki pawn hai fagalaba polam sing adugi manungda magazine yawba Z3 rifle ama .32 gi pistol ama 9mm pistol ama 7.72 gi nomoi marutara single barrel ama amasung tube launcher ani yawre Kuntram do suba Assam Rifles catching police amasung hialam police ki apunba kangbu amana segmizing hangul mayai lekai da thibu humbigi thabuk chathabada khuzukle kya fagat kre fagalaba khuzukle sing adudi 7.62 gi SLR rifle ama SBBL ama country made 9mm pistol ama .32 gi pistol ama hand grenade ahum nomai maru ahum yauna ate pokhaiba yaba polam sing yauri Amoram da Manipur Police Assam Rifles Forest Biba amadi Executive Magistrate yauna Churachandpur Zilla gi Sangai Court Police Station gi manung chanba Haupi Molen da ngarang popi yanthatpagi drive ama chathakre hariba kangbu asina mafam adugi lam ekamari rom da tharamba popi pambi sing yanthatuna manghan ki popi tharamba miyoi sing masak khangdong ba ain gi oiba thapak lokot na bugi damakta FIR amasuk lokot khre Manipur da hokiba numit nini humni asida ayuk amasung numidangi matamda ka hena ingbagi awaba mayoknari Senapati Zilla da hokiba numit khareni asida ka hena ingbadigi miyam yumdagi mapan thongnadre Zilla asida ingbagi chang Celsius degree ahumdagi na manga phawu oiri ekhogi Senapati paumi ehekini na hai ayuk amadi numidangi matamda ka hena ingbagi awaba mayoknari ingba amadi lechil kungna thabana maram oiraga National Highway Imphal Dimapur lambida ayuki matamda chakto chasin tawada khudong chadaba mayoknari paudam ama Senapati Zilada Haukiba Nomit Karani Asida Kahenna Ingbana Maram Oiraga Miyamna Awaba Mayugnari Ayuki Matamda Kahenna Ingba Amashung Laichil Kungna Thabana Maram Oiduna National Highway da Gari Chathok Chasindasu Apan Baikia Thokli Akashvani Imphal gi Paugi Damak Senapati Degi Hekini Amoromda IMD na hai lagliban numinini asida Himachal Pradesh Punjab Rajasthan Madhya Pradesh ki nongchup thamba saru Jammu Kashmir Ladakh Gilgit Baltistan amasung Muzaffarpur yauna leba asigi ate mafung kaya da kahen ingbagi awaba mayok nagani tabiriba pawasi Akasvani Imphal dagini Pradhan Mantri Narendra Modi hairi
Pravasi Bharatiya Divas asina Bharat amadi malemgi atei mafamsingda leiba Bharat machasingi marakta hen afaba mari thamba ngamhalagani. Masina Bharat pumangnomda hen changsinaba honabada mateng oiragani. Wafam asi Orissa gi Bhubaneswarda pangthokliba 39 suba Pravasi Bharatiya Divas tharomda Pradhan Mantri na phongdokhibani. Maang hai Bharat machasing amato oinam punsinaduna leiba asigi nat chanabi singakna thambagi tangai fadaba lei mahakna hai. It was on this day in 1915 that Mahatma Gandhi ji came back to India after a long stay abroad. Your presence in India at such a wonderful time is aiding to the festive spirit. This edition of Pravasi Bharatiya Divas is special for an additional reason. We have gathered here just a few days after the birth centenary of Atal Bihari Vajpayee. His vision was instrumental to this program. It has become an institution to strengthen the bond between India and its diaspora. Rashtrapati Draupadi Murmu gi Meghalaya amasung Orissa khongchet ngasidagi horagani. Maan ngasi Meghalaya gi Umiyanda North Eastern Hill Region gi ICR Complex gi Golden Jubilee Celebration de saruk yagani. Rashtrapati na heng Bhubaneswarda chetkani amasung Pravasi Bharatiya Divas Convention Lushinbegi thorum de saruk yagani. Maangna mapan lamda leiba Bharat macha kayada makhoina tongan tongan lamsing da singthaninga oiba thabak tawbagi damakta Pravasi Bharatiya Sanmansu yenthokani. Kendra ki Law Sungu Mantri Shivraj Singh Chauhan na New Delhi da Sel Tum Mantri Nirmala Sitaraman ga unaduna lagliba Kendra ki basic ki matang da khanakre. Mifam adugi tung da paumi sing da wanga Mother Sri Chauhan na hai makhoi na Law Singu Rural Development Indian Agricultural Research Institute amasung Land Reform Zone na bibak marigi budget ki matang da kupna khanakhi. Sri Chauhan na hai mamang da su mahang na Lawmi Singh amadi Law Singu ga mari lenda ba miyoy kaya ga unaduna makhoi ki aning ba apamba amadi Mot Singh Lawki. Andhra Pradesh ke Tirupati da ngarang numidang waram lai kromba lakpa miyam nesina bithokta miyoy taruk sire nipurom na sokle thokdok asi Tirupati de leba Ramanaidu School da Sengatpat token yanfam counter amada thokibani thokdok asi ga mari lenena Mukhyamantri N Chandrababu Naidu na lekhedra sing mafam da nungai taba phongdokli amasung shoklaba miyoy singda analayang ge mateng pangnaba su khangan kre. Pradhan Mantri Narendra Modi ne su thokdok asiga mari lena nungaitaba phongdokre social media da thaga power amada Pradhan Mantri hai lekhidaba imung manungi awaba da saru yari amasung soklaba miyosing atuba matamda pagalakpa oidashunu hairi. Indian Space Research Organization ISRO na Spardex satellite anigi docking experiment yethokre Space Agency asina social media da thaga power amada hai satellite ani adugi lapnaba meter chani kunmanga da hanthana ba honabada kudong chada ba mayokna badagi yethokna ba wari badu lokibani andawa matam ama yenglaga atuba matam da leplagani hairi. Bharat ki Foreign Secretary Bikram Mishra amasung Afghanistan ki mapan thoram mantri Malawi Amir Khan Muktafiga Bharat amasung Afghanistan ki marakta leinari ba mari amasung leba ani asida paikali ba tongan tongan ba chako thorangi thabak singi matang dangara Dubai de unaduna wari sanakre unabadu da Foreign Secretary Mishra na Bharat amasung Afghan gi miyoy singa leinari ba nungi oiba mari amasung nungsi chanana loinarakiba kaya gi matang da wafung kaya phongdokhi. Sri Mishra na Bharat ki makedegi Afghan miyam gi chako thorangi thabak da darka lebe sing mateng pangna ba sem saduna lei haina shu phongdokhi. Asang ki Dimasa Zilha gi Umranga soda leba ising thumchin khraba koila gi khoni adudagi miyoy ama gi asiba hakchangara kunmathoi suba para drivers ki kangbu na phangbangam khre miyoy adu Nepal dagi ni haina khangbangam khre ain kaiba mo ongda thabak toromba koila gi khoni adugi manungdagi thorakpa yadana leriba ate miyoy sing thibagi thabak lepna chathari. Hauzik aroibada maruiba paw amuk hana Maharaj Gambhir Singh lekhidabagi chama marfumatoi shuba kumon thorongasi paksana pangthokle Security ki apun bakangbu amana kangpopi amasung kaching degi yamlaba kuzukula kya fagatle. Pradhan Mantri na hairi Pravasi Bharatiya Divas asina Bharat amasung malengi ate mapam singdalaiba Bharat macha singi marakta hen apaba mari thambangam halagani amasung Rashtrapati Draupadi Murmu na ngasi Meghalaya gi ICR Complex ki Golden Jubilee Celebration da saruk yagani pawrizari.